Isai Taiwangi mipung khudimagna khwaidagi hena pamnariba kala punumaktagi athoiba kala ni isai karigisu pamdani isai aikhoi miyoibaga tanna thana yadraba adugulba mari ama leiri awabada isai sai nungaibada su isai sai kapada su isai sai aduga nokpada su isai sai maramasina punumaktagi athoibani isai hainai isai yaudraba mi adudi hingbagi kanadre haiduna sumlamba su yai aduba ngasi Rock with Arun YouTube channel adugulba isai bu pamjariba isai da ngaujariba kalakar sing adugi damakta oina sinjabani first YouTube song competition ngasi competition asida yaubi gadoriba kalakar khudingmak masage talent leiraba adugulba saisakpi ngaktani adubu laibak thibadi asigumlaba talent leiraba kalakar sing ase ngasi phawwa achauba platform amata phangdri makhoi sing asibu promote tawbiba oi amadi tungda achauba platform kaya phangnanabagi pandamda sinjabani first YouTube song competition on Rock with Arun competition asida kalakar kayana magi haijaba kaya puthoktuna athoi ahen tanagadori adom sumiyeng tabiyu aduga adom-adomgi khwaidagi pamjaraba kalakar sing adugi serial number maming sing comment da thambiramu amadi yauriba kalakar sing asibu puning thogorpiyu haiduna Rock with Arun ge maikaidagi miyamgi mafamda dolukna ningsingjari housing miyeng tabirasi the first YouTube song competition on Rock with Arun. Mm-hmm.